Left Party na sponsor tauduna delimitation gi matangda khana nainaba thasi kun mangada all political party gi meeting ama National People's Party gi office ta pangthoklagani mitop changsilakpagi crisis amadi mai hauna chakliba Manipur dal di limitation gi Wapham Matam Chadri haina left party singi maikaidagi phongdorakli ngasi Imphal gi Rawat Bhavan da pangthokpa pawgi mifam amada CPI Manipur State Council gi former secretary Laisram Sotin Kumar na hai ngarang CPIM forward block na chingba left party singi mifam ama famlaba matungda delimitation gi thabak asi inglisingani kuntaruk ki national census loiraba matung amadi NRC mapung fan chatnaraba matungda pangthoknanaba wafam thamnanaba firep laure hairi masiga iroinana all political party gi mifam ama mathau tarakpadagi left party na senduna NPP gi office ta mifam pangthoktuna khananainanaba Congress BJP NPP amadi NPF ki luchingba sing unarure phongdokhe Paugi mifam aduda sarukya kiba CPIM ke state secretary Chadri Santana hai Supreme Court ki yathang amagi matung inna tha ahum gi manungda delimitation gi thabak loisinanaba hairiba ase population basis ta chatharaklagadi hauzik oiriba Manipur gi fibam asida irang thoglaknanabagi machak oirakani haike loinana delimitation gi matangda CPI gi leaders oiriba former minister Moirangtem Narana Wapham kayasu phongdokhe States yam sangaba leina ama delimitation IBC voter list depend to foreign national kayama maruin Myanmar gi lakpa Chin Kuki lak kayama Manipur saidang ba sangsel lakhiba adi mathakta basibu lokthuk na bidamakte NRC chana han bagi akan ba pressure adu gi loina foreign national act ki makhada moida deport to ya bagi Punjab sina singba maya ba lei adu samathakta reserve forest ta moina kun tasan bagi adu hojiksi More khangde Churachandpur khangde Imphal khangde koi tongan bale voters sing en hablan given traga kathat pal mayam lei punamuksi magi area da leine da mayam yauri leadership pura lanjener ga lei tanjam delimitation si torpatam da machine nangada bu khudong thiba kaya badudi koi machine gi marakta buffer zone red zone badudi en boktana koi tokai na tarak pe yabagi aki versi hen paktor kani sumba delimitation thabakse masi yekho Lakadri batang kunmangagi nungtingi pung ani da NPP gi office da madu pharmacy number di kai mai matam da BJP office da pharmacy nuaite Congress su nuaite na koi myang NPP gi da pharmacy na koi ayam loina phawna jare adu Congress lusing basing su BJP lusing basing su adu NPF ki su adu moi lakani hai adu koi left ki lejari basi ga makhoi ga man rakta su adu koi Manipur da karamai tawdana Jana bama all political parties kumai tau sige movement kumai tau sige koi Manipur sige koi yama sutin hai ki jongji eating violence ama lakwa naga yaudana koi kuki ga maitai ga taunari ba masi gi myam se masi lebasina koi yam chauna major koi delimitation amadi koi maru soy na phelo ga ne khalli left party sing logje hit ware bu phai gi madu poro to na koi hone jari adu yari bu makai koi left nati say democratic secular forces including the ruling party BJP yauna consensus am progno hone darkar hui because the situation as of now is very complex very complicated maramaduna city party amadagi natra party ahum mari tagi have khaido ku yaro lariba situation sida kamdona koi sigi ek si chalai na bo honar kuda kayam yam na koi to koyung thiba nangani haibun chimbusi left and right yeng hobom changya the things are very sensitive maramaduna koi party punamuksi punna lakmi nabi yana nabagi honaba mukhang koi tanja lawjegi